ngarang Mandalay region yang u township ta military amadi PDF ka khuthokna bada PDF ki miyoi tara laikhidre haidi loinana Khutlai kaya amasu phangkhre haidi oza nupi na maheiroi tara da nattab lichat chatlamkhre haina report amna phongdoragli sahi kuntaruk surabi America da laiba oza nupi amana mahangna takpi tambiba maheiroi nupa macha tara romda nattab lichat chatlambadagi police na phakre haidi oza nupi aduna mahangna takpi tambiba chahi tara dagi tara taruk phawbagi manungda laiba nupa masa maheiroi singda aki akhang piduna aranba thabak adu tawrangkibani parents singna complain tawrakpadagi oza nupi adu police na faduna wahang phong chathabadagi kona thangda masana maral yajakibani asiguma thawong asi America da case masing yamna tholakre haidi India da ahan boina Manipur da sasina ba identity saba thingna ba anoba ada rule semkre India gi manung da ahan boina Manipur na sasina ba identity sing saba thingna ba ahal oiraba singda adar saba da khwaida ki section ba rule semkre anoba rule asina adar saba matamda ningthina scrutiny tawduna Ministry of Home Affairs MIC amasung UIDAI guideline gi ningthina ngaktuna security line da adar sing masak khangdok hanbagi software sing yauhankre anoba adar enrollment amadi verification tawnabagi anoba system asti ngarang Manipur Governor Ajay Kumar Bahalana share lagduna Raj Bhavan Imphal da review meeting ama pangthoki meeting adu da state asigi chief secretary home department ki makok thongba official ting UIDAI gi official ting social welfare amadi education department ki official ting kaya sarugya ki haidi meeting adu da sarugya ki ba UIDAI gi official ting na phongdokhi bada Manipur gi oina other scrutiny tawba matamda yamna rivers oigani maramdi Manipur ase Myanmar ga yumlona na leibana other piba matamda yamna section howdagadi Myanmar romdagi illegal foreigners singna other card sembagi oithokpa yabalai maramachina other system asti secure oina thamnabagi damak data sing ninthina maintain tawba aduga biometric update tawba asti anirak tawba tangai fade haidi chahi manga dagi taret fawbagi manungda leiba angang singi oina di MBU ama enrollment tawgadabani angang sing asina sahi tara manga hek lan baga makhoigi MBU ama asi lem update tawduna makhoigi valid amasung accurate oiba adar pigani masina makhoida piriba adar sing adu lana sijinaba yadanabagini adubu adar asina makhoina government amasung financial service sing da athingba leitana sijinaba yahangani Manipur gi oinadi haudi fawba biometric ki laikhai taba leitri Mizoram gi di biometric enrollment tawduna Myanmar refugee lising kunthra nithoi khandokpa ngamkhre Manipur da sahi ani ga thani helaba iranga ste Myanmar rom dagi changlakpa kuki refugee na namna thohan bani haina akhang ahai singna haina ringai cherak achida Manipur gi oina Myanmar dagi ain kaina sangthilaki ba illegal immigrants sing khandokna bagi thabak ningthina paikhat ringai cherak achida yumlonari ba Mizoram state ki oina biometric enrollment tawduna Myanmar refugee lising kunthra ni thoi masa khanglokpa ngamkhre hairi Manipur gi oina su BJP na lusingba popular government ama leiringai matamda Manipur da ain kaina sangchinduna khunda siliba Myanmar refugee masa naba matamadu gi lengangna hanagi minister oiramba kukizo community ki MLA letpau haukim na lusingba committee ama semduna Manipur da refugee oina saidangduna leiriba Myanmar macha sing masa khangdokna bagi thabak sing matam kharagi oina pangthokpa hauramlaba mathong maram khangdana thamkhre Mizoram state ki oina di state asiga home minister na ikui kuringai da Mizoram da hengalagli ba violence oiba crime sing ase Myanmar amachung Bangladesh da gi ain kaina sangsilaki ba illegal immigrants sing na thogan bani haina laukthokki ba loinana illegal immigrants sing changjapom lauduna leiriba relief camp sing da mari leinaba state asigi additional home secretary Andhra Hais Bhanlandika na lusingduna district official single loinana biometric enroll tawbagi thabagasi yana yangna paikhatpa ngamkhibani haina agency gi pauna phongdoragli Amaromda Manipur gi oina su district administration singna pirakpa report ki matung ina Myanmar dagi ain kaina sangchilakpa immigrant puna lising taruk changa rom Tengnopal Kamjong Churchanpur amadi Ukhrul district singda relief camp hangduna leiri haibagi official oiba paulerabaso haidiba illegal immigrant sing asi biometric enrollment tawduna official oina masa khangdokpagi thabak singdi paikhatpa udri masigi mathakda Manipur state ki oina yamna laibak thiribadi Myanmar illegal immigrant sing asi athaba Myanmar border ga tainaba khul singda sangchinduna khundabagi mawongda leiraklaba fawbada state asigi mari leinaba home department na karisu tawba ngamdan leiri amadi haidiba illegal immigrant sing asiga maihorol dagi khundaduna leiraba yellow proof singda atamnana attack tawba matamni
atamnana attack tawba amadi khadna sainabagi thawdoksing nongma kangdana hengalakli masi pumnamak ase lengak asigi sectiondaba amadi kanglu phurup naiduna Myanmar romdagi sangchilakliba illegal immigrants sing ase kukizo phurupna nambana state asida chatnariba any kuki tribe EKT bu Manipur gi scheduled tribe lista chana hanba yabagi law leibana sangchilakliba illegal immigrants sing asibu Manipur gi scheduled tribe lista yaurakpa yabagi oithokpa lei haina akhang ahisingna phongdongnarakli Democratic People Front Cover Regional Party among us sapongkre lakadariba general election da AC kontra henbada party asigi mirep thadokani haina Rajiv Kumar na phongdokre The Voice of Manipur Empowering People for Integrity and Prosperity haiba wakhalonda Regional Political Party among oina Democratic People Front DPF Cover Political Party among us sapongkibaga loinana ahanba DPF ki public convention pangthokre Loinana, English singani kuntareta pangthokadariba general election da Kendra kontra da regional party asigi ministering thadoktuna Mikhal Thenagani haina nauna sangkiba DPF ki president Dr. Nareng Bamraji Kumar na phongdokre GM Hall Imphal da pangthokiba DPF ki public convention aduda Koki College ki principal Laison Bangopal, Democratic People Front, DPF ki President, Dr. Nareng Bamraji Kumar, Social Activist Asangka Sarmazong, DDU4 Kausalgi, former Director, Dr. Rahai Judin Sekna Athoiba Mithung Lensing Oina Sarugyaki. DPF ki President Dr. Nareng Bamraji Kumar na phongdokibada ngasigi saukhalaba malemgi lamjelda nongmagi maning hantaragliba aikhoigi phurup irai chasing matam amagi na ningkha tamna Panjaramba Manipur ngasidi nongmagi mipal tangduna masagi warep amadi wild fawba piba ngamdana center gi yathang ngaiduna leibagi matam lakpa asida tangai fadana saphonglakiba regional political party Democratic People Front ase tunglamchat ki asanba mideng amaga loinana miyangi mikap thokpa tanpham asida saphongbagi tanja adu lawjabani handagi matang asida mapalamgi political party amatana mikha pondana Niraga Zabagi Chanabi Hainabi Tatotuna Isagi Iramdamgi Oiba Political Party Democratic People Front DPF Asida Punna Sagot Minabagi Tanpamadu Yaure Haiki. Mahang Nahai, Luraba Tanpamasida Bota Sel Yenduna Miamda Utsaiduna Botki, Campaign Torakpasi Miamda Wakal Tahan Bamadi, Saksa Haijanabagi Kumhai Ontokuna Labagi Matamnate Haibasi, DPF ki Ahanba Awareness Oina Miamda Kanganabagi Tabak Chatagani, Isa Isagi Itaudani Kana, Chiraba Tanpamasida Ikoipuna Iraibaki Damal, Kongpam Chen and Let Minaba Matam Oide, Maramasina Handak Lakadariba General Assembly Election Asida, DPF Party Kaki Oina, Assembly Constituency Contra Henbada, Kanglo Puruk Kaidana Mirep Tadokani, Miamna Su DPF would support Torakani Haibagi Tazabale Haiki. Himachal Pradesh nongkan chubadagi yangkai matoi sikre kunithoi thiba khangri Himachal Pradesh ka hena kanba mongna nong churakhiba loinana khangawdana isau thorakpa amasung mafam kayada landslide tawbadagi miyoi yangkai matoi siri amasung atoba kunithoi thiba khangdana leiri haina official report amana phongdoragi State ki Revenue Department ki makhada State Emergency Operation Center ki report matung ina June kundagi July ama fawbada nongkan chubaga marilenana thokiba mangantangan bagi thaudok singda miyoi yangkai matoi sikiba loinana Lanthung kaya mangata thokle khwaidagi sauna mangata thokiba Mandi district miyoi tarasiki nongkana churakpaga marilenana thokiba thaudok singda yum chaniga mari amangata thokiba loinana miyoi chamaga hum achopan nangle haudik fawagi oina lupal lak Marfu nipan ga chumna ahum longi lanthum amangata thokle nungai taba thaudok adugi matangda PM yauna lusingba kaya na awaba phongkre